ngasi numida waram phone ki batongan tongan ba Manipur si phone sing dagi maroi bi I pau sing miam da thamjari han bada kangla pau dagi lobusaraga kati na thin badagi siri ngasi yu Imphal City Police Station ki manung sanba pauna bazar gi Friends Talkies Cinema Hall manak liba gali da nupi ama mangak samna miyoy ama na kati na thilam badagi yan ta dana tarak leram badagi manak nakpada leram miyoy singna October thangatuna hospital pukatuna lekana na buhana bada lekana bangamdana lekidre haidi Thaudo aduga mari lejana police na scenery ba miyoy du fokat kre loina case ama register tawduna thijan nokre thaudo adu kanana kari gi damakta satharamba no ma sum scenery ba miyoy amadi laikhidra ba victim adugi masak maming da hausuk phawa press na phangma ngamdri hari atopa pa Manipur gi political gi sarang na ba phibam gi matana governor ga unaruri athuda miyam gi lenga ama laklagani haibi gi thajaba lei speaker State asida hauzik rajniti gi tangtadaba phibam asigi matangna hokhiba nongmani gi mamangda Manipur gi governor Ajay Kumar Balag unadun wari sanari athuba matamna state asida miyam gi lenga ama laklagani haibi gi thajaba leiri haina Assembly gi speaker su oiriba School Kendra gi MLA TS Saitrabata nangasi Kendra asigi manungsana leiba wangkhai kaithel asangbi da nauna saba maira sang ama sangaba ga mari lenana media sing unaba ama na phongdokri mangna makhata na haikibada hauzik lamda masida oiriba tangdu leita da phibam amadi political goeba sarang na basigi matana governor ga unakibani adubo miyam gi mihut sing goeba lenga ama semba habisi MLA sing punsinduna lenga sem lagi haina claim tarba matam khakta da oithokadabani hiram asigi matangdadi legislative assembly gi speaker oina leibana maki oeba comment makti piningdi adubo athuba matamda MLA singna miyam gi ihul khangna thabak paikhalakani habigi thajaba saunalei hiram asiga mari leina haukiba numit kharani gi mamangda su MLA kunga mathoina khuyek piduna leba asigi prime minister Narendra Modi da ayiba sirol thakiba lekri hauzik oiriba Manipur gi phibam asida miyam gi mihutna semba lenga ama thamba habisi yamna maru oiba mani President rule laklaga taurakani khalamba thabak thorom ayamba mangam isan sandabagi mami tarakpa sina miyam gi thamoida miyam gi mihut singna lingba lenga ama sembi apamale miyam gi apamba haibisi mihut oiribe MLA singi su apamane miyam gi apamba adumak MLA singna athubada thabak onthorakani haibigi thajba lei haina su magna makhata khi amaromdana irang asi mitai furupna matam sana mikap thoklam labadi phibam si oiramda bayai Arun Kumar Hauzik thoklibi irang asi mitai furupna matam sana mikap thoklam labadi phibam asi yauramda bayai haina wangkhai kendra gi MLA TS Arun Kumar nang si nongpok ngkholda libi ibudau purai lombi gi harauba masum community hall ama nauna semjinduna miyamna khusina bigi thoramda phongdokri nongpok ngkhol pioneer club amasum ibudau purai lomba thaugalupna sinduna pangthokiba thoramadada ibudau purai lomba thaugalup ki president angom Surjakanta saryakhi Thauramga mari leina harau pung amasum community hall asi semgatpada asubu thaudang lokiba miyoi singna lengyan phiyanun ikai khumna busukhi thauramadu MLA na makhatana khibada miyam gi mihur amoina kunai sakhatna ba thabak khara tawba bisi tangai fadaba mani laiba asi gi hauzik thukli birang sina akakna senpham kharana miyam gi thabak thoram ning muthungdaba kya leitaba nati adubo miyam gi mihur amoina kendra si sauraba community hall saba yauna atai sakhat thaurang gi thabak kya pekhali sai ani mapung pharak laba lal sina mitai furuki laining laisol gi mapung kya sangmangamdana lairiba si mitai khoina matam sana mikap thokhdaba amadi laining laisol gi mafam singbu sahi amada amukak harauraga yengsindana thambadigi atopa furukna khudong chaba lokibani mitai furuki miyamna wa khanabada phongna khanaba sigi mahutta haidokpa yaba yadaba haiba thaukshilamagi makhada lona thumna thabak tomina saiki atopa paumana Manipur gi ngamkhai kaihandana thamnaba hanba leitana thengnagani ngasi lamsang kaithel community hall CPI gi Imphal West district ki taraga mari suba sahi ahum khuding gi pangtokpa district conference ama pangtokri Rural area ki apunba kendra nipan ki conference atuda party ki state secretary Leingk thoirena party ki thangol nungthang yekpa surinom ni bamiyam gi muhut sinduna singkhatki loinana revolutionary salute piduna madi ngamkhai kaibi yaroi separate administration thamba yaroi surinom ni bamiyam gi yefaba purakani lami sinmi singi tamak ithai lokhong free fertilizer gi program hawdokani haina lakhi mipamaduna makha tarakpada district council ama CM duna mathang sai ahungi thaupuguda basum khanki loinana lakadoriba me taraga tarukta gi numit humni subna state ki taraga mari suba conference ki delegate sing khanki
थौरम अदुगा मरी लेना ऑर्गेनाइजिंग सेक्रेटरी एल इनाउसान हाकिबदा CPI डिस्ट्रिक्ट असिना CPI गी कैंडिडेट केंद्र निपान असिदा थागनबा होनबगा लोइना सोथरब सुनि नोमलिबा मियाम गिदमा सैक्रिफाई तौबगा लोइना थबक तौबनी मसिगिदमक पार्टी डिस्ट्रिक्ट नाकनबा फिरेप लौरगनी ऑर्गेनाइजेशन की ड्राफ्ट रिपोर्ट एल इनाउसान पाथोक्तुन मियामना थमलदुना चौखटपा साइंटिफिक की युग असिदा CPI की शक्ति सगलगनी हाइना मापुंग ओइना थमखि लोइना सेंजाथुमदा युमफम ओइबा इलेक्शन सिस्टम असिगी मुहुत अफबा सैक्रिफाइंग स्पिरिट लेबा मिसा खक्तमक थागतुना लेबा आसि कलसाइखि कॉन्फ्रेंस अदुगी इनॉग्रेशन एड्रेस कॉमरेड थोरेन पीरदुना हाइखिबदा कुकी की लाल असिना मणिपुर सि लेखाता हालि लोइना RSS BJP लेंगान मियाम बुहेन वहननब तौरिब थौदोसी मियामना दंडी पीगदबनी मियाम ज्ञान ताब मतम ओइरे CPI गुंबा मियाम गिदमक लेबा पार्टी बु सगत पिउलोयना लेबा असि अमुक्तंग सखत हनसाइखि थौरम अदुगा मरी लेना कॉमरेड मैसनाम जय कुमार पॉलिटिकल ड्राफ्ट रिपोर्ट अमसु पुथोखि अमरोमदन स्कूल की संगफम द हैंड ग्रेनेड अमा थमलमले इम्फाल ईस्ट डिस्ट्रिक्ट की पोरमपाट पुलिस स्टेशन की मनुंग सनबा खेत्री अवांग लेकाइद लेबा प्रिंसटन इंटरनेशनल स्कूल की संगफम सखंगनबसिंगना ngasiu anganbada hand grenade ama thamjilamle hari press ta phangba paw ki matungina di bom madu ngasiu pung mari ga makhai khar helakpar school asigi sweeper na thingna rakhibani bom thamjilambe ki paw de hek phangba ka porampat police station na paw piraba matungna police team ama laktuna phibam madu yengsilamki loina state बॉम डिटेक्शन डिस्पोजल स्क्वाड के एक्सपर्ट्स कौदुन अयुक पुंग तरत मखाइरम ताबदु हाइदा बॉम मदु लौखतुना अकन सेक्शन थौरांग लोइना अयुक पुंग 9 मिनिट 8 ताबदा अवांग सिंगी सिंखोंग मनाक्ता लेब लबुक अमदा असु एंगाम याउदना डिफ्यूज तौखि प्रिंसटन इंटरनेशनल स्कूल असि खेत्रीगांव केंद्र की MLA सिग्नरुल हसन की इमुंग मनुंग सलाइब स्कूल ने बॉम मदा हौजिक फाउबी गोइना कनाना करिगी दमक थमजिलिबनो हाइब खंग मंगमद्रि अदुबो थाउदो असिग मरी लेना पोरमपाट पुलिस न केस म लखतुना थिजिन बा हौख्रे हाइरि अमरोमदना न्यू दिल्ली न पाकिस्तान की वाटर सप्लाई द अपन मपीबा मसु मिलिटरी स्ट्राइक सथरगलबदी न्यूक्लियर वेपन फाउ सिजनगनी पाकिस्तान ममांग था अप्रैल 19 काश्मीर की पहलगाम टेररिस्ट अटैक सथदुना मियोय 13 खाटकिबा थौदो अदुगी मतुंग तारकपदा इंडिया की मैकेरी की करीगुमा पाकिस्तान मिलिटरी अटैक सथरगलबा मसुम न्यू दिल्ली की मैकेरी की पाकिस्तान की वाटर सप्लाई अपन पिरगलबदी न्यूक्लियर वेपन याउना सबसाना थेंगनगन हाइना रशिया द लैदिबा पाकिस्तान की एम्बेसडर मोहम्मद खालिद जमाली ने फोंदोख्रे पाकिस्तान की टॉप डिप्लोमेट असिना मखाताना हाइबदा इंडिया की मैकेदी की पाकिस्तान टेरिटोरी दा मिलिटरी स्ट्राइक चथनबो होनई हाइबगी इंटेलिजेंस रिपोर्ट सिंग फंगबले हाइरिबि स्ट्राइक असि मतम अमदे हेक्ट सथरकपये अदुबु इंडिया की मैकेदी की पाकिस्तान मिलिटरी स्ट्राइक सथरकप तारबदी कन्वेंशनल अमसु न्यूक्लियर वेपन याउना अंगंब शक्ति ने सबसाना थेंगनगनी जम्मू कश्मीर की पहलगाम टेररिस्ट अटैक अदु पाकिस्तान गा मरी अमत लेनदी टेररिस्ट अटैक अदुगा मरी लेना इंडिया की मैकेदी की इंडस वाटर ट्रीटी 1960 की एग्रीमेंट इंडिया ने सस्पेंड तौकीबदु वार की मौने मरम मदुना पाकिस्तान की इसिंग सप्लाई दा अपन पिरगलबदी मदुगी सबसाब पखम पीगनेखि पाकिस्तान की टॉप डिप्लोमेट असिन नहौनना इंडिया दु वार्निंग तौरखिबा असि हंदक इकुई कुइदना पाकिस्तान की डिफेंस मिनिस्टर खवाजा आसिफना जियो न्यूज द पीखिब इंटरव्यू अमदा करीगुम इंडिया की मैकेदी की पाकिस्तान की इसिंग सप्लाई दा अपन पिरकपा मसुम इंडस वाटर ट्रीटी दु फुगाइदुना इंडस रिवर इंफ्रास्ट्रक्चर सगलक तारबदी स्ट्राइक तौरगनी हाइना फोंदोखिबदुगी इकान कानदननी मरक्सिदा पाकिस्तान की मिलिटरी ने पाकिस्तान अमसुम इंडिया लेबानी की मरक नौना लान थोरकपा याबा फिबम अम लैरिबसिग मरी लेना ngarang thangjanumita abdali surface to surface missile test launch tokre hariba missile se kilometer samri gi yankai sana kapa ngamadana tana conventional amasum nuclear payload sing pubu ngami hari Nakalamorom the India ki maikedi gisu lal gi thorangam oina Russia na saba Igla S missile Indian Army the supply tokre hariba short range air defense system asi Indian Army ki oina air defense protection ki yamna maru oiriba soromane hariba Igla S air defense missile is hokiba mikran gi mamangda Russia di gi thunglokibane masum front line the lady Indian Army sing the supply to wokre Indian Army the hanadi gi haunus Pakistan akiba pirakliba kya si yenglaga Indigenous integrated drone detection yauna jam killer drone yauna ahen bakhlai kya pithakrabneri makasa tarak poina kanglai pak ki maira digi lokosaraga XCM Birena president oiringa de Siri Govindaji temple semga sagarpada quality control tawduna thabak toramle Bari Sharma
Ex Minister Nongthopam Birena Shri Govindaji Temple Board ki President oina puringi matamda Shri Govindaji Temple semga sakatpagi thabak paikhatlambada asoiba kya yawbaka loinana quality control tawduna thabak torambadagi lai khurumba lakpa praja miyamda khudongsadaba kya mayun hali loinana praja section kya digi complaint kya lakli haina Shri Govindaji Temple Board ki section officer ki thopuriba M Barisar mana phongdokri Haribo wapamasi ngasi Shri Govindaji Temple Board ki office ta pangthokiba pawgi mitpamada Baris na phongdokibani Magna Makhatan hai Manipur ki Chief Minister oiramba miyo yashina Shri Govindaji Temple Board ki President oirambana Shri Govindaji Temple asibu ki stone kauba construction company amada semga sagatpagi thabak tawhalamki Hiramasigi matang Shri Govindaji Temple Board ki miyo amata tanaramdana matamdugi board ki President oina thaupukiba ex CM na angam athauni haiduna power siznaraga ki stone construction company da semga sagatpagi thabak pekaranki Masina maram oiduna semga sagatpagi thabak paikhatpa matamda quality control tawduna thikagi mawngda thabak toramadagi hauji asoiba kya yauraki Mauna makhatan hai Shri Govindaji Temple Board ki President oiramba ex Minister na Sursan Maharaj ki matamdagi Govindaji Temple Board sida lairamda pa anauba gate ani sajilamba sina lai khurumpa lakpa miyamna satok sin tawbada nuwaitaba kya mayun hali Nong tarakpa matamda laikhom lainang thoktuna lambi chatpa yadri maram mayam asina Govindaji Temple Board asi nomagi kangkhung saiba horakli ki stone quality control tawduna thabak toramba si amuhana semjinbina ba haijarabasu ngasi phawba thabak oina pangthoktuna lairi haidi Magna Makhatana phongdokibada masida natana heritage ki matam amasu oiriba Govindaji Temple Board asi mahoksa gi leijanamba saktamdagi semdokpa haibasi Temple Board ki RR dasu yaudi Govindaji Temple si Maharaj Gambir Singhana Saramlabasu Ningthaugi photo amadi maming ngasi phawba temple sida miyam mamang puthokthuna thetri Niyamgi wangbada Temple Board ki lusingba ma oiraga tawningbada tawkhibana ma ki phangpham thokpa hausik phanglibani Lagi mafam sida angam mathawni haiduna rajniti tawsinbirakanu center ki leaders singna yanabani haiduna lagi mafam sida ta tawbiganaki Mana makhatana phongdokhibada Temple Board asi salainaba Leingk ana kaithrakpa sanpam lupa lakunthra si hauju phawba kaithokpa yadabadigi Temple Board asi salaibada awaba oiduna lairi maduna mari leinaba department na miyeng sangbiduna athubada matamda sel kaithokpa yahanbi loinana Govindaji Temple asi samga sagatpada ki stone construction company na asoiba kya yaurib asisu athubada sembiyoiki amaromdana Kuki singna cycle da pangthokiba separate day gi thoramda sijunakiba nongmai police na fogat pawkre Ngarang May da Kangpokpi District ki manungsanma cycle the Committee on Tribal Unity Kotu gi miyang makhada pangthokiba separate day gi thoramda camouflage uniform setpa miscreant singna single barrel nongmai sisinaduna gun salute pi ki besung foganaba police na Kuithi thibo kredi Ngarang gi thoramadu bu mapung oina sinkiba local leader amadi madi leinaba singdasu police ki makedigi samon thaduna police station laknaba khan kredi police ki pawshin hai cycle dangarang pangthokiba separate day gi thoramadu ka mari leinana FIR ama lokhali police ki kangbuna thijinbi ki thabak sathabada thoramadu gun salute pibada senakiba single barrel nongmai manga amadi camouflage uniform khara fagali makha tanasu senaba miyoi sing phagana ba thiba humbigi akan ma thaba haujisu sathari yairi amaromdana punsi aragadi miyam ki lusingbu oidi bai khoi hana punsi CSO sing hana punsi korongan ba khuman Inkumza lisinganiga kungo homdogi me ahumdigi haurakhiba maite emadi koki ani gi wathok asi sahi ani mapung pharakpagi thoromasi mapam khudingda pangthokpu arambai tingol gi su lai khara kacharaga CSO singna thauramasi ga mari leina pangthokli bu wapam khudingda saruk yana arambai tingol gi thaumi sing thaji haina arambai tingol gi lusing pural korongan ba kuna phungthokri hairi bu wapam singarang kokomina singduna mi lak ama henmana saruk yaduna khumalam park sport complex manungda pangthokiba miyam gi mifam madura wangang loi oina wangang duna phungthokibani mangna makhata na phungdorakhibadi masi khajiktang nuaijadi punsi aragadi miyam gi lusingbu oiri bai khoi hana punsi CSO sing hana punsi haujik discussion hour haibisi yeknaba singna boy kalam paiduna leiramgadaba mali karigi no haibada discussion hour da loina haidokre might lebak ningumsi lebak ningbagi oirabadi ai thijaraki lampakumba labukumba amada miyam phaminasi might yaudabida record tawdabida kari tawsigi haibadu wapam aduda mayam punna khanasi
Kokomina silliba miyamgi mifam asida wangang loisingna ngangliba wafamsing adu ngasaidigi ehak loina tai loinamak hainakri hainakibasing punamak problem ngaktani solution di amata haiti adubu wangang loi ama anikakti marakta solution puthoktuno wangang ba yawi idea amna angangni thina su saiba haibasi nuaisati saibiu problem sing wari oina linagumsi tawgadabu karinu tawsi haiki mauna makhata nai CSO mayam punsin biro idea angangni karimata yawzaroi tawgadaba thabaktu ehak tawge taw haibadu tawge adubu wari liduna laibati pamdi hauzu manipura miyoi adugi lamjing makhada haiduna laide karino tawriba sikhangdre masibu lebak ningba kawgaduribra loishalak poina tendak patopa pawmna yamlaba drak kona na miyoi ma phare Ccpur gi miyoi ma security force na lupa crore kayarung gi oigadaba yamlaba brown sugar kona na fagat pangam la hedi police tagi pangwa pawgi matu in Ccpur district ki gampi mulkhul dagi Thinmun sian simte se contract ni thu haidi pinupas na ngarang lupa crore ni fuguni pon henbegi brown sugar kg manga ga gram taraga turka kona na forhi brown sugar du showcase samri ga taraga ni pan haplamani thaudo odu da chaka mari pan ba gari ama ga mobile phone ama ga sufogat ki haidi tendak na sumna meyam na thamjaram gi du hausa koina di meyam paus matang se lusinjarage masuma khata ba no update meyam punanga minasi